Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokjari ngasi amlawbirasi Tingkhanggi Leirang humfudrani thoi subatangka wahai adu haina mapidu sutaba lepte makhut khunamduna teithok laga ahenbadu kanna chenkhre laisembasu chenkhriba ahenbada yenglaga henba ngaikho aislake Masti hairaga laisembaду chensilai ahenbasu garidu start tauba hawi laisembasu class tuda phak tharaga henba ngaikose garidu tayai thogese thongsum hangdu ahenbadu wakhalamada laikibana laisemana tauridu hanna yenglamdre garidu kanna thaukhre laisembasu makhutu hairaga garidu tanai ahenbadu aroibi thadana thauduna chatkhre laisembasu waraktuna chaplepi sorsu thabe holi Kanna thaukhriba garidude yenglaga machinda sonthangna soli as makokse tarangdane chatkhrise kamai tawdunu sibo ai king boy damta harugi laisembadu hallaga hathu chensilai punsibabu kaithi maya marakta udabaduda ngasai punsibana chensinkiba domda hathu chensilai laijaga punsibagadu wari sanaduna leirami laisembadu khangkau kaurai Kengba Punsibasu maidu sat laithore laisembagi sakfamda ubada ngakna kaidore laisemba sorupigo horisibo kaidorogeba Kengba Angel do gari accident thoina phone torami ahenbadu masadu gyanmin tadana gari dusu kanna thawduna chatkre ekoi sumda chatsi laijadu mamittu khanglaw thoklaga ha Punsibasu pakhatna khongap amani laktuna laisembagi manakta lepaga Kaino, kadai no, kamdona thoino, kayam thina soi haige. Aduri khangdi, accident thoe habitani haramba. Mana leiridubu karamba hospital dano, nang kokta naraga yaukho yadro, lishamba, adui ngangdu masingam tawbani. Hospital budi rims tani haigum tawbani, ai stana bani, aingonda hanna yengde, gari do, adum thawkre. Kengba, hinmadu masadu tarangamadani chatkibredo. Punsti bedu laijadon silaga, Laiza, nang indom chahoiga leiramo, ekoi hospital damta chatluki. Hoi, adada, yahobagi indom chada call taroko, ai phone di yumda lehore. Laisemba, nang gari dumda thawdomo, ai laiza se indom chahoigi manakta thajilamlaga thuna thorake. Hoi, khara thuro kengba. Laisemba du hathu chatkre, punsibaga laizaga su stage maningdagi thorai. Punsibadu nakanda lepaga lehawi laijasu memthoina phampham aduda hek yausinkibaga punsibasu chenchat tawraga thorai laisembasu gari du thawdoraktuna leirami punsibasu yamtuna kakhallaktuna hospital tamna chatkre asomda ahenbasu hospital yaure gari du khamlamlaga angel gi number du call tawraga wari sana operation theater room da lai Oti room dugi mamang duda kana leijadabagum angel gi mamaga nupa amaga makhoi ani khak lepaga leirami ahenbasu hathu chensilai kaptuna leiriba angel mamagi manakta lepaga yam pakhatna ma kem kire pushingiba angel mama lata du ahenba uraga amuk khena kapkhalai ahenbagi pakhum supide lengjum ani duda pairaga henba nang la aba nang neigi chabo mukta kalu imagi angel Henbala nang asoyangam yaudana imagi imichina ichagi saktamdo pena yengzage ko Latana thamoi sokna tingthabadu uraga ahenbasu pakhatpe hengalai masu yauna pakhatpa matau utlabadi latadu nungairaroi khanbana wakhalda mipaiba mayamdu kitang fathanaba sorasang mamohondoklaga latagi lengjumdura lengonbiraga Ma ka story pakhat kanu Imana dumaina sum kapadi yaro se sida phampham leirise asida gyantana hekta phamuse kapkanuse ahila asidi kemta khalunu ima ma kaisum tawri isona chanbidana asoyangam yaudabadi oisano karigumba sida ngamdrabasu khudakta mapana chalaga aina fanabala yengani ima pukning sonthaganu nacha leirisidi ahen bana lak hairesu angel gi oikriba saktam duna latadu masadu fathaba ngamdre kapna hairai Ima kaptaba ngamlo ye henba aigi chagi saktamdo imane yengba ngamkhidre aigi chado mi oigadaba mande henba ma laitrabadi imane kana yenglaga leigani karino isona na sanari bali lasibo Ichana kanada kari lalu bagino
asuk tamthina Lata du wa makha taba ngamde ahenbadu fana fatharambadu lata gi wadu tabda swai laukre ngihak tik tumina lei wakhal da sukhali kayam thina sok pajanu ne imane yeng mangam de harisibo ai tumina lei thokpa chumde kari kamaina tawgano nupas da hanglagi wakhal si khalladuna oti mamangdudagi kitang puthoraktuna thariba sittuda phamhalamlaga praprap laktuna lekai gi nupa duda yam pakhana hanglai yamba Angel do kem serious oi kibno nupa do ahenbada nungaitani yenglai ahenbaga Angel gagi marisi lekai dugi mi ayamba loina khangnabani asingbudu hairaga ahenbana kari oikiba khanbada nupa du supak haide ahenbusu masadu pakhatna amukka songlai haibiyo yamba kem serious oi kibno engonda lotpigano nupa du sulot bagi kanaba leiraroi khalladuna asingbudu hairai kari haigadabano khangdre ibungo wafam se lotbagi kari sukanadre Angel do hingadaba mandre da yam kana thamjilame mamai do yari yamba makha tarakadoriba wadu taba ngamnaroi khanbagi ahenbadu khangai hairakpani nupa du sap lepi ahenbadu nungaitani yengi ahenbadu tawfam khangdre mamittu khangoi ushili makuttu khutum tasilaga khonjel du nikli Doctor na kari hai kibano yamba Doctor na isor khurum se hairami ahenbadu khangbagi pangal leitre mamittu tapna pangthorai oti room dugi mamangda praprap amuk changsili thong du manung dalon sinbaduda amuk praprap tholai tainafam khangde makutuna walduda anira ahumlak thinjili nupa du su chansilaktuna ahenbagi makuttu tap haraga ibungo adumai tawluse akhoi isor khurum se ahenbadu tablakna hanglai yamba accident thoklise kadai dano kari gari nano gari didi kadai driver du ma kadai delai akhoi lerak machindani gari do tata oira mali tanja du su kanamta lehodre angang nupi macha ani khakna lawrakpadagi akhoi su makul ama tai haiduna chenthorakpani akhoi na chenthorakpadadi gari du leramdre kanna thawgre ahenbadu sauningbada loire sauningi haiduna su pangan thokpa ngamdaba matang oibana makha tarudre makok tu walduda ngaraga masadu tarang amada leikre kaisam tawde dadala khaningmagi sum haibanida Angel nang auto da chalo ai somda tacholo ba chali lakpa farak ta doi male dada adu halaga lao ai war cemetery da leramge ai du ngasi se dada yam uningba aduini oti room du thong khangang hangdorakpaduda ahenbadu gyan khangta tai tarakliba mapidu fatfat taithoi manungdagi nurse nupi ama hatho atho chenthorai ahenbasu nurse tugi matungde inarai sister amtang ai bikhoba nurse nupi du chaplepi patient gi fibam se yam lure ai panthaba yaroi ai blood bank tani konori sanarsi wahai asi hairam laga nurse nupi du hatho atho chatkre ahenbasu chumdring lep laga lehawi sumlep lambadagi makhada ningang na famtharai Angel na phone tawraklaga hairakiba wahi khara du ningsinglaga nupa oizarabasu ahenbadu higi kapkhalai aduga thamoi da sukhanjai Angel nang kais tawganu ko hey sir awabatana masaru oiraklabi magi punsibu amukta kanbiu aigi thadagi mabu setuna pobiganu ai ma yaudana hingba ngamnoye ai ma bu yamna nushi ahenbagi matawduda nupa du si yengba ngamdre mas yauna kapshili talaktuda punsibaga leishembaga siyokshilai ahenbana kaplaga leirambadudha ani du sukhang yengnei leisembadi nupadugi manakta hana chensinkhre punsibadu latagi manakta hana changsilaga ine kapkano Angel do kasum tawi lata du mapi du taithok nangna kanano ibungo noi meyam changdana aigi chadu khambiu ko ine ai henbagi meyam bani kaisum tawriba aikhoi meyam leisidi lata du punsibada munne yenglaga ha henbagi meyam bani haiba ibungo nanau se amukta themjinbiu ai magi batause yeng mangamdre hoine lata di kaphauri punsibasu ahenbagi manakta tapna changsilai ahenbagi lengjumduda pairaga henba kaino nangna tawrisibo se hogaluse
Ahenbabu chingkhatpi ahenbadu pirangtana yomlaba mamit aniduna punsibada yenglai punsibasu ahenbagi mapidu yengba ngamde phatphat taithokpiduna Henba Angel do kyam thina sokpano ahenbadu mayambagi paukam piba ngamde Tacho asi hairaga punsibada khangkon konseli punsibasu mapidu kanna khangatpa honai ahenbagi nanganduda nantharaga As nupa mandaba tawnu da henba se Angel do kaisum taroise doctor na bu kari haige ahenbadu kapna hairai Tacho ai yamna pakhani ma bom ta kan biyo ai ma yauduna hingba ngamloi ai ma ga kaina ba ngamloi Tacho doctor da isor kurum se ai leifam khangre Tacho punsibasu thengpham khangde leisembasu nupaduga wari sanare Angel gi photo du urubadagi mamittagi mapidu lepkanu yadre makoktu nontharaga anidugi manakta changsilai aduga ahenbagi lengjumduda tapna pai punsibadu kari hairakpano haibagum leisembada ingit tawrai leisembadu Angel gi photo di yengbada yararoi adum khangi yararoi haibagumna makoktu phatphat hairai punsibadu pishumani du khangchuk chukchili leisemбади mafamduda kuina lainingdre Angel na phatanungda thoklaga ahenbana tawgadaba matawdu ma yengba ngamloi leisembana Kingba ai thomage punsibadu chatkinu haibagumna ingit tawrai leisembasu ngasai ahenbagi Angel ga sanakiba wari du haubadagi loiba phawba tahaubanina Angel gi khonjel du nakongda ningduna dum lairei mamittagi mapidu tup tarai ahenba udanaba lona taithui aduga khonjel du nikli Henba se kapkanu se Angel do kaisum hariba wadu makha taba ngamde leisembadu ma oina hi kapkhalai ngahak kapnaraba matung mayamdu tumin amuk leinei pungkhai mukki matung oti rungi thongdu sathangdu thong hangdorpa makholduda ahenbadu angaubagumna hathadu chansili Doctor nupa ani dusu yam ningba kaina thorai Doctor ani dugi sakfamdu ubada punsibaga leisembagadi khangle ahenbadu Doctor ani dugi mamangdu chapleplaga Doctor Angel ka stow da banatra wahi si hairaga ahenbadu makoktu chaptharaga roomgi thongjinduda Angel inthorakra haifet yengi lata su kaplaga chensilai Ibungo doctor kamaina tawre noina igi cha gi thoi kanbiraba natro ai gi cha do kaisum tawtabra natro Doctor ani dusu nungaitana yengnai ahenbasu pakhana amuka hanglai Doctor karina tumina leibirisibo tumina leigano ai bu hangano ai gi Angel to kais tawdi ngihak leraga gyan lakani hairo Doctor nupa dusu mapi takiba khanghaude ahenbana nungaitana yenglaga Aikoisu yam kana honabani upai leikidre aikoina kanwa ngamhodre ha ahenbadu mamittu khangchuk chukchilaga hairakpani Doctor nupa dusu wahidu hairamnaga mapidu taithok na chatkhre ahenbadi angaubagumna chumdring leplaga lehawi latadi makhada ngekfam tharaga lauraga kaplai Imagi bema imadi loiredana karino nangna tawrisibo imabu kanaga lehau haibano imabu supuraga chatlo nangna thanta chatpa yaroye imagi Angel imabu kari oyu haibano asonbi nama aibu layengna bo honabada ichabu yamna warabro imagi Angel nang imabu thadoktuna chatkiba yaroye imagi di icha khaktane taibang pansida imagi kana leitre nang khangliba natro nang imabu hundoknamnaga chatkiba yaroye imabu sulauru lawo imale ho bangamloye leisembaga punsibaga sukapi punsibadu tapna changsilaktuna ahenbagi lengjumduda pairaga Henba ahenbadu gyan khangta tai punsibagi makhutu pairaga khonjal du kantakna Tacho hauji doctor dun hari do karino adubu hekto oithokpa yabro moina hairaga aini hekta thajagadro ai thajade ai thajabu sukamngamde Tacho ai magi manakta chatke ai Angel gi manakta chatke ma kaisu tawba yaroi Tacho wahi si hairaga ahenbadu mayambagi makhutu kanthoklamnaga oti roomduda chenseli thongjin mayadu yawbaga chaplepi phi angobana kupliba Angel gi thawa yawdraba hakchangdu nurse kharana inthoraklibadu ubada ahenbadu thongna fana thangliba khongdu thangjinba ngamde tunghalai latadi chensilaktuna machabu konsilaga kapi
Imagi bema se haugatlo karino nang na tawrisibo nang chatkiba yaroye nang imabu thadokduna chatkiba yaroye nang dada henbagi matawse yengba ngamra yengune Angel nang dada henbana angawbagumna tawriba matawse ima yengba ngamdre he isor ima ichana kanada kari lalubagino asuk nawjaribi ichabu mama aigi thadagi setuna kanamta pukiba yaroye Laikai gi nupaduna latabu themjili leisembadi mamaidu walomdo onsilaga kappaga leikre ahenbadu mamaidu tapna leithorai Angel gi thawa yaudraba hakchangdugi manakta tapli changsilai mamittagi mapidu tup tari masa pumbasu nikli makhutu thak niktuna Angel gi mamaida khumjiliba fi angobadu tapna haidui Angel gi mamaidu bandage mayamduna yengpham khangde ahenbadu yengba ngamdre mamittu khangui usili fi du sukhang thadoi Mangda phawba thokhaningdaba thawdoktu taibangda mitmang maktada thokpasida ahenbadu masadu tarang chakhrei Angel gi masadu nomlaga khonjal kalapna hairai Angel se haugalu hauzik tuma matam nate aingonda ningai toranu tachau hoi tayai hoi mayam leri sigi mamangda ikai jadro nangdi kai bam thigan daine aina karan tabu khuding nangdi hekta saw daine se namit pango Angel yumda chatlase nang exam loi bangai bangam nar ngasi mak ekoi ni chelase Angel hogalo se hogalo khonjal thongna kapi ahenbadu lata somuk chanchilaktuna ahenbagi makhwangduda kolaga imagi yenba nang ma bo mukta khamu imani chabu yamna wan khre imana kam bangam tre mama ibu waruduna chatlage khalamali nang ma bo mukta khamu yenba mana nang bu yamna nukshi jabane nang na khamladi ma chatpa ngamloye ahenbadu gyan amuk khangta tai mamaidu tapna leithoraklaga phidu amuk tapna haigatina Angel gi mamaidu munna yenglaga mapidu tup taba makhai makhol thoktana kapladuna tapna changsilaktina Angel gi laibaktuda nungsina pamuna chupi aduga mamaidu amuk ngathaduna hi kapi ahenbagi tarakliba mapidu Angel gi khasaida tup tai Lata di makhada ngekpham tharaga kapkhre punsibaga leishembagadi manawgi matawdu yengba ngamjadi punsibadu mapidu teithokna leisemba nang henba semta themjilu ai yengba ngamdre leisemba su changsilaktuna ahenbagi lengjumduda pairaga henba se hogalo se adumaina tawganu patti ahenbadu machi lengde kapngang tawraga Angel se mittu pangu se nangna sum tumsilaga lerise kaigino hogalo haibane aina lawba lakte haiduna nang ai bu arori bro se ai la eba hogalo nang shumaina tawba yaruye nang ai bu thadoktura chatkhiba yaruye ai nang bu yamna nuksiye aina nang bu nuksibagi changdo nang su khangliba natro karigino nang nei bu thadoktura chatke tawridi nang ai bu thadoktura chatpa sugya yaruye Laisembana nampuda chingkhatli ahenbada fuk haugatlaga laisembagi lengjumduda pairaga tayai nang sta hoba natra Angel na phone tawraklaga mabu lawba lau haibadu aibu yamna uninge ngairamge haibadu aina yakidabada tayai mana aibu warau kramale tayai Angel se hogalu yakidri aibu thadoktuda chatkidore tayai ai ma yaudana hingba ngamloye aina mabu lawba chatkidabado ai yamna lale tayai aina chatamnadi ma kaisum tawrakoi tayai ai yamna pende ai sininge asi hairaga ahenbadu laisembadu khangta thadoklaga makhuktu walduda gonggonge shili laisembaga punsibagadu ingit tawnei punsibadu pakhana chansilaga ahenbabu khamdoi ahenbadu laibaktu I thokle mayambada konsinduna kappi Laisembaga lekai gi nupadugana Angel gi asi bahakjangdu tapna inthokpa hawi leta sufuk hawgalaga kapna matung inaki ahenbadu adu ubada punsibabu inthokna bahonai punsibasu ahenbabu kanna fajali ahenbadu makutu thelaga khonjel hawna hairai dacho aibu fajingano aibu thado tayai noina mabu puri budu kadai dano mabu pukino dacho Angel na ibu waraudu na chatkre mabu mukta khamo dacho se aibu thado dacho ai maga kaina bagab loi ai ma yaudana hingba ngam loi haiba nei na hari se thazada bro henba nangin tawse ai yengba ngamdri ta chau kai do haibano henba